ngarang numidang waida Sunset ki Khutkai Township ki romda gold miner singna yaningdaba phongdokpagi rally chatpada MNDAA na kapadagi mi taruk sire asibada KIA gi mi anisu yauri asiba hakchang sing adu MNDAA gi office da thinjinbadagi irang thokre KIA na khut halakadra singnari arambai tengol gi luching purel korangan makuman ge de lokhajage mathang lan amuk lakpada lani oinaba mi leidau manre maraibang mapurupda lan taraklaba fawba ki dana makut makrang lo laga yumda hendokdaba singchina hojik lan mi oina thawai hakchang kathoktuna thokiba singda uliba mawong matau karem kathaina dana mirem daunaga uhaliba mawong sinadi lan mi oiba loi tanarani yam henmankhre matamduda khulngakpa mayamse leiramdradi nachin ama palena aphau sadana khaliba naraido kakpirangani ne Respected Sir Ibotomigi Fatanaba Hulaga Ngambi Riba Jealous Kariba Singdo Tabi Horo Noina Hulaga Singtanaba Hotna Rubadagi Ngasidi Sir Asi Kwaidagi Afaba Mini Haibadu Hena Hena Mayak Senglakre Afaba Landaba Migidi Isor Lai Kaugumti Mayam Pumna Mag Sirgi Pukning Tawat Poina Yaifare Puna Laumina Se Sir Ibotomina Yaifare Sikkim Amasung Siliguri Corridor Ngaktongnaba Semba Indian Army Gi Trisakti Corp Thamagi T90 Teng Yauba Live Firing Exercise Pangthokre Arambai Tengol ki PRO Robin Mangang Khwairapam de Gebde Lokhojage Thamoi Sengna Laibak Sidi Yamna Nungchijai Yam Kaningi Tunggi Isaisu Singbu Maningtamna Hinghanba Pami Adubu Wakhalsi Amung Maitai Oiningdaba Yamna Faurai Atoba country kaya chacharure India ki state kaya da leirure Adubu Maitai Muk Lingdel Manadaba Chingdanaba Sidanaba Usitnadaba Waikhu ki culture sigumba jati ai thengnarate Chongthang Konada Thong Sari Ngaida Tekthakhre adubu laibak phabadagi asok apan yahodre hairi ngachizu Myanmar Army na drone bombing Thadakhre Tingjamai area da leiriba club taragi apunba meeting ama ngachi leisang them laikai da leiriba yawada pangthokre mifam asina handak sahi gi 2015 gi yausang sport asi leibak asi gi tangdu leita daba amadi awaba phibam asi yenglaga tawgadaba amadi tawroidaba singi matangda khana nainaduna apunba warep khara lauduna Puna ngakna chatminanaba haina yanakre warep thing adudi torch rally lekai mapan thongna chendaba makhal amatagi entertainment program pangthoktaba horn mic yariba makai sijinadaba loinana loudspeaker tabak sijinaba sport ki item khudingmak nubinang wairam pung taruki mamangda loisinba loinana thabal chongmana chingba pangthoktaba asina chingbani hiram asida lekai da laiminariba miyamnasu chana ganglon asibu ngakna chatnaba honabada Angamba mateng pangbiyo haina appeal tawrakli RK Somendro Kaikuda Gebde Lokhojage Lamdam Chi Leigadauba Tanchilakle Aikoi gi yeknabadi aikoi oiramle tawbimal khangdaba singthabada mi usitaba akang ahei mayamna wai jaire nungairakini imalebakse Nupi Masada Karan Taruba CRPF Jawan Jail Yaukre Sahi Sudribi Nupi Masada Karan Tarubane Haiba 109 Suba CRPF Battalion gi driver oiba Constable amangasi Imphal West ki Special Judge Poksona Judicial custody biduna jail da thadinkre khaba CRPF ki personnel adudi Farooq Abdullah chai 35 apokpa Usman Gani kawe Assam gi Barbeta gi ni hairi mahangasi Imphal West ki women police ki kangbu amana courta puthorakibani Korna Maikai Animaki Wafam Sing Taraba Matungda Mahakputha Asigi Taramapan Fawa Judicial Custody da Thambagi Ayaba Pikibaga Loinana Jail da Thadin Kibani Police da Wakat Kiba Wakat Amagi Matungina Mamang Sahigi December Thada Nupi Masa Asina Study Material Kara Print Out Taurubaga Halakpada CRPF ki Get Mapa Yaurakpada Farukna Nupi Masa Asibu Maninglomdagi Konsinduna Nupi Oibiki Ikai Kumnaba Manghanaba Honaraki Amadi Nupi Masa Asigi Hakchangda Pamdaba Tawhaidaba Thabakching CRPF ki personnel asina chatharagi hairi Nupi Masa asina oiriba phibam asi nanthokuna chelaklaba matung yumda laiki amadi matang kuina kanadasu haidoktana leiraklaba matung tha adumaki kuntareta apokpi mamada thaudoksing adugi wari lithoraki khudakta CRPF ki makok thongba officer singa unaduna lamchat kamba CRPF ki personnel asigi matakta laukhatpam thokpa action laukhatnaba taksin ki hairi CRPF ki personnel asina su mahangna tawruba lamchat kamba thabak singa du masana yajare hairi personnel asing asi police custody gi matam loiduna courta puthoraki courta special PP na personnel asigi matakta hena thijingadaba watpa amadi personnel asi asamdagi oiba maramna karigumba bail da thokiba thoklabadi hena khudongchadaba kaya mayoknaba yai haina judicial custody bibinaba haidakibani